Lakribasim Pack News Nay Raj Nongthombam TGIS. Thank God it's Saturday and welcome to Saturday Night Show. Ngasigi Saturday Night Show sigi showstopper ubigedruba guest si Basantagi Mapau Puduna kugi studio the link silakpagumani. Ladies and gentlemen, boys and girls, children of all ages, please put it together for one and only one Sunita Nepram. Ahamtada ichi Sunita Nepram taramnokcheri. Welcome to Saturday Night Show. Thagachari. Ado iche ahan basidi ichi lengsen birabani na aina su intro da haber panjagraba basanta gi mapau puduna lengsen birare haidana dana ahan basi ichi dagi isai amatang haidare hari isai sina hodok piragati ngasi show si soidana yam nungai ba show mo rani habagi thajaba thamjagi se hoi basanta gi mapau puduna palna hangama palna hainaw mapalna hangama palna nung sila'y wasonduna ay bukha balak lamale ay bukha balak lamale basantagi mapau puduna ay bukha balak le ay bukha balak le ay bukha balak le ay bukha balak le hainam lainam yeliba lirisit pa malangba hainam lainam yeliba lirisit pa malangba jana mapau purak parane lamjaw kon ba malangba lamjaw kon ba malangba nung si ikaw lang le pamusaktam uling bana nung si ikaw lang le pamusaktam uling bana ningo pukling tapthadare ningon pukning tapthadare resa maresa basantagi mapau puduna ay bukha balak le ay bukha balak le ay bukha balak le ay bukha balak le. Thank you che ahan basi che na yam phajaba Manipur gi miyam yam na pamna khiba hojik su adumak taring hai pen banai da tu chung bata dai ta dum makhal gi sing isai amakhang ni che gi khonjel ni adu che adu iche gi sei successfully iche gi career se la hai adu how ki matam kharaj hai tari iche gi khonjel se nauna ano wese sing da ta ba phang da gi mayam da pena da ba khar lei kari happening khitang handak se hai tari matam khar se lep dung ta wi lep pra iche se kmai to bi se hoi matam kharadi hoi lepcharure hai ado akoi matam sigi koi awon bana haigadra koi hojikti koi nahangakta oina koi stage ki performance to oro nahana ayamba dum sakna ya bako ado han koi di hojik senior oisala banina aina khanjabada sum kaya taning drabana aigi mo oina aina sum khanjaba ado taning ba minadi sum adum marang marakta adum haibi hoi adum taning duni iche na adum sakpi ragati iche gi khonjel da ari iche gi pajagrab isai mayam se aduga maruina ano bisai sing haitare ano bisai namba natraga sur palaga puthoke kaina khanbi ba admaina adonda di khanbi trabra only mayam na invite tor base natabida iche gi site gi haita aina khoi record oina isai se yam nam hojik leijari ba no bada okay record toraga ado aina hoji YouTube daga khoi thagat pase pakna thagat ta bhai ta ai gi ano bayam na leijari okay ano wi sei mayam dere ano wi sei sing tusu amam mathang ise tagi ta na bi tanja se laujage adu ise ngasi gi tanja se ise gi isei khatang ta ba khatana natana ise gi maram da su khoi mayam khangjaningi maram aduna madu khangjan bi tanja laujage adu ise ahan basidi ise se karamba lekai da karamba imung da haurakibano polakibno chaurakibano adai dagi hobiyo ise isi nau kya gi marakta ima pabungi mingloi thambiyo ise
ꯑꯩꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯥꯔ ꯑꯩꯈꯣꯏ ꯖꯥꯔꯤꯕꯣꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯁꯤꯗꯒꯤ ꯍꯧꯖꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯃꯉꯥꯅꯦ ꯍꯣꯏ ꯅꯨꯄꯥ ꯃꯔꯤ ꯅꯨꯄꯤ ꯏꯇꯣꯝ ꯈꯛꯇꯅꯦ ꯑꯩꯁꯦ ꯏꯆꯦꯅ ꯑꯇꯣꯝꯕꯤꯁꯨ ꯑꯣꯏꯗꯣꯏꯔꯤ ꯏꯆꯦ ꯅꯠꯇꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯍꯟ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯑꯍꯟ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯇꯩꯗꯨꯅ ꯅꯨꯄꯥ ꯉꯥꯛꯇꯅꯦꯕ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯑꯗꯣ ꯏꯆꯦ ꯄꯤꯛꯏꯉꯩꯗꯒꯤ ꯑꯗꯨꯝ ꯏꯁꯩꯁꯤ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯃꯔꯛꯇ ꯇꯧꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯏꯆꯦ ꯆꯥꯎꯔꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤꯀꯣ ꯑꯩ ꯏꯁꯩꯁꯦ ꯑꯗꯨꯝ ꯑꯩꯅ ꯇꯝꯖꯔꯛꯈꯤꯕꯅ ꯑꯩꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯑ ꯇꯝꯖꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕꯗꯤ ꯌꯥꯝꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯒ ꯑꯩꯈꯣꯏ ꯃꯥꯏꯞꯀ ꯈꯣꯡꯕꯁꯤꯗꯀꯣ ꯑꯩꯅ ꯄꯥꯝꯃꯟꯗꯅ ꯑꯩꯁꯦ ꯆꯥꯛ ꯆꯥꯔꯝꯕꯗꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯏꯁꯩꯒ ꯑꯩꯈꯣꯏ ꯃꯥꯏꯞ ꯈꯣꯡꯕꯗ ꯇꯥꯗꯅꯒ ꯂꯩꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯄꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯆꯦ ꯀꯁꯥꯔꯒꯤ ꯖꯥꯔꯤꯕꯣꯟ ꯂꯥꯏꯁ꯭ꯔꯝ ꯂꯩꯀꯥꯏ ꯂꯥꯏꯁ꯭ꯔꯝ ꯈꯨꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯗꯣ ꯏꯆꯦ ꯑꯗꯨꯝ ꯄꯣꯛ ꯍꯥꯏꯗꯤ ꯆꯥꯎꯔꯛꯄ ꯄꯣꯛ ꯃꯇꯨꯡꯗ ꯆꯥꯎꯔꯛꯄ ꯈꯣꯠꯂꯛꯄꯁꯤ ꯏꯆꯦ ꯑꯗꯨꯝ ꯖꯥꯔꯤꯕꯣꯟ ꯂꯥꯏꯁ꯭ꯔꯝ ꯃꯅꯤꯡ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯆꯥꯎꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯍꯣꯏ ꯆꯥꯎꯖꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯆꯍꯤ 7 ꯈꯔ ꯆꯍꯤ 9 ꯑꯗꯨꯃꯥꯏꯅ ꯁꯨꯔꯝꯃꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯥꯏꯗꯤꯌꯦꯜ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯍꯥꯛ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯕꯥꯍꯟꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧ ꯑꯃꯅ ꯄꯨꯕꯤꯗꯨꯅ ꯑꯩ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯇꯝꯖꯕ ꯆꯍꯤ 9 ꯁꯨꯔꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯇꯥꯌꯦꯜꯒꯤꯁꯤꯗ ꯇꯥꯌꯦꯜ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯁꯤꯗ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯂꯩꯈ꯭ꯔꯦ ꯑꯣꯀꯦ ꯑꯗꯨ ꯏꯆꯦ ꯑꯗꯨꯗꯤ ꯇꯥꯌꯦꯜ ꯁ꯭ꯀꯨꯜꯗ ꯂꯥꯛꯑ ꯃꯇꯨꯡꯗꯩꯗꯤ ꯑꯥꯏꯗꯤꯌꯦꯜ ꯕ꯭ꯂꯥꯏꯟ ꯁ꯭ꯀꯨꯜꯗ ꯂꯥꯛꯑ ꯃꯇꯨꯡꯗꯩꯗꯤ ꯏꯁꯩꯒꯤ ꯇꯝꯕꯒꯤ ꯖꯔꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯍꯣꯏ ꯍꯧꯈ꯭ꯔꯦ ꯑꯗꯨꯝ ꯀ꯭ꯂꯥꯁ 1 ꯑꯩꯅ ꯀ꯭ꯂꯥꯁ 9ꯗ ꯑꯩꯁꯦ 5th ꯏꯌꯔ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯩ ꯀ꯭ꯂꯥꯁ 1ꯗꯩ ꯇꯝꯃꯛꯄꯗꯨꯅꯀꯣ ꯀ꯭ꯂꯥꯁ 9ꯗ ꯑꯗꯨꯝ ꯑꯩ 5th ꯏꯌꯔ ꯂꯣꯏꯖꯔꯦ ꯑꯗꯨ ꯏꯆꯦꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝꯗ ꯍꯥꯏꯇꯥꯔꯦ ꯏꯁꯩꯒꯤ ꯂꯝꯗ ꯇꯝꯖꯜꯂꯤꯕ ꯃꯍꯩ ꯍꯥꯏꯇꯥꯔꯦ ꯏꯁꯩꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯑꯗꯨꯒ ꯏꯆꯦꯒꯤ ꯄꯨꯂꯞ ꯍꯥꯏꯇꯥꯔꯦ ꯑꯣꯚꯔꯑꯣꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯀꯔꯤ ꯂꯩꯕꯤ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯦꯆꯤꯞꯃꯦꯟ ꯍꯥꯏꯕ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯑꯩꯒꯤꯗꯤ ꯏꯁꯩꯒꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯁꯪꯒꯤꯠ ꯕꯤꯁꯥꯔꯠꯁꯦ ꯑꯁꯤ ꯂꯣꯏꯖꯔꯦ ꯁꯪꯒꯤꯠ ꯕꯤꯁꯥꯔꯠ ꯂꯣꯏꯁꯤꯟꯖꯔꯦ ꯏꯆꯦꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ एजुकेशन ꯑꯣꯏꯅꯗꯤ ꯀꯥꯏꯕꯨ ꯇꯧꯕꯤꯔꯤ ꯏꯆꯦ एजुकेशनसे अयहाक हौजी ग्रेजुएट ग्रेजुएशन लोइसल्लगा ग्रेजुएशन लोइसल्ले अदो अखोइन ताजबदे इचेसे 1999 अदवाइदा अखोगी इचेना ngasai chahi 7 surku matamda लाइक तंबोइना लाखिबा हाइतारे आइडियल ब्लाइंड स्कूल मक्सिदा म्यूजिक की इंस्ट्रक्टर ओजा ओइना थबक जॉइन तौरे छु ताजे चुमी को इचे अदोदि इचेना हाउरखिबे स्कूल दुदा अमु ओजा ओइना ताकपा फंगबगी तंजा फंगबजी इचेदा करी फील तौबिखिमन ꯑꯩꯁꯦ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯈꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯀꯞꯁꯨ ꯀꯞꯅꯤꯡꯉꯤ ꯃꯔꯝꯗꯤ ꯄꯤꯁꯛ ꯄꯤꯛꯏꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 7 9 ꯁꯨꯔꯛꯄꯗꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯁ ꯕꯤꯅꯣꯗꯤꯅꯦꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯁꯤꯒꯤ ꯍꯥꯟꯅ ꯍꯦꯠ ꯑꯣꯏꯔꯝꯕꯀꯣ ꯃꯥꯅ ꯃꯆꯥꯗꯧꯅ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯌꯦꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤꯁꯨ ꯑꯩꯍꯥꯛꯅ ꯁꯨꯝ ꯍꯦꯛ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ कनो तौबीदना पेनबीदना नंदी कनो लाइक तम लोरदी नंगसिदा थबा अमा तौनबा होनसीना ओजाना अदुमाइन तौदना ओजा हेडसिना तौरगा अखोगी सोशल वेलफेयर की डिपार्टमेंट दगी अखोई डायरेक्टरना आई थबकसे हापीगिबने ओके अदुदि इचे थबक फंगे आइडियल ब्लाइंड स्कूल सिदा अदगी अदुगी जर्नी सु लेखरे अदु इचेगी म्यूजिक की जर्नी है तारगे ngasai tambabudi hore school sida aduga mayam da public performance hagadra mayam na sakhang ba horukpa performance है professional performancing madudi kamai to biraki che karam matam di hobiraki kamai na sakhang biraki ऐसे अदुम कंपटीशन अदुम क्लास 3 4 दगी अदुम म्यूजिक कंपटीशन गुम्बा से हम जरे बा ऐसे कोई मणिपुर की स्टेट लेवल की ओइबा अदगी लेदना तो पको अदुगुम मयाम यावजरे अदगी अदुदे हंतोक्तना अखोई GTV सारेगमा से आई थबक तौदिनी मतुंगदने मतमदने बे ममांगसिदने तौजरे इसे मतमदुदा होय अदुगी मरु ओइबदो हाइबिसे सारेगमागी एक्सपीरियंस है तरिसेगी कमाय तौखिबनो मदुदा यावरुसी गाइन खलकपजे इसेना अदुम ए यावजरुगी ना हाइगेब्रा अदु कमाय तौखिसे कोई ओजा हेड सिना कोई ओजा हेड हाना ओरंबा एस बिनोदिनी सिना माना लमजिंग बिरागा सुमाइ लंबी दो लैबनी सी तौबने न तौरेको अदुगा कोई ओजा वाई ब्रजमोहन को आइगी मतमदुदा आदा GTP दा चटमिनखिबा ओजा गीता कोई ओजा अहुम अदगी ओजा राजेन दगी कक्सिंग दगी कोई
Sarat Chandra ina pigi sai sakpa kano Nabodia su akoi thabak tauba angang ama ko maga loina na isi GTV gi chatle matamduda aisi class kaya intam isi pau bu kaw da 9 la 10 la kaw thokre 99 ni ko in chak pase adudi koine kano 12 oi mala ai matamdu tambase aduda satpada sumaina oja singdina igi mateng yamna pangbi adu aisi adum thabak tawdringi de hauna ko ayamba competition ko isai competition je yam yaujare aigi aina di haibada di simpa pu bangam jadre aigi certificate di yam lai re yam jare adu che competition mayam su yaure adigi GTV gi sare ga ma su yaure adu mayam na ichebu adi Sunita Nepram Hydra Manipur gi singer mas mana ma thule ine na mayam khang ba horok pasi iche gi ona di kari dagi ne na karamba competition dagi na karam isai de ne lobi hauziki amamba su angan bani okay film gi sai si masidagi aise mayam sakhang bi ki bani basantagi ma pau puduna har bi sai si yamna masidai sida film sida aina ahan ba ai han ba film ne basi yamna harauna yamna khangde yamna aigi thamoi thawai je thawai hakchang yauna sakjagi ba hai tare yam khona jana yam tawjagi ba hai tare ahan isei jelang matam di che isei je dum masi sei di soidana mayam na pam na gada ba phaw da isei amni ga isei da feel taw ki prakoi da hui aina di sum saksai ado mayam na tabi bada phaw gadra adu di ai khanjadre ko aina khanjabada aina yam thawai hakchang yauna sakjagi bado adu da mayam sibi bada hai tare isei si yam pam na ba isei moi gi successful oi ba super duper hit hai tare aduna hari bisei si da isei si khoi best playback ki title ga su myam phangi bali ko ja anirak phangi hoi ahan bana akoi film forum development cooperation gi adai ani subada su film taibang gi e division do adu moina su anirak sigi sai simakta da anirak award bibi gi ngonda okay adu se film ki journey se amam basu angan bani hari ba film jina ahan bo oir ga isi gi dum film seri sak pa hore aduga adugi hek mathang da ise da pangki bo offer hai tare film gi se kari obi ki matam da yam phange thamoi na dik hori adagi aigi punsi adagi thawan misang na ken khrabada adagi aroi ba nate aroi ba bidai adagi atei su khara lei di aina ningjang ba thok tarba macha khara lei moi se adum okay adum isei lak ba hokre aduga khoi maruina isei maming amuk charki isei diloi maming chali isei sakhi isei na sakhi sing se adu khoi chale du id ai ba film ji adugi isei su yam na title track hai tare si ma su yam na maming chaki sim ji thara me hai aduni ya marui bi isei isei oi duni ko ado sigi isei sing isei da offer lak pase komaina lakhi maruina kanana haidi maruina isei da approach tor pase contractor hai tare khoi bright film na ayam ba dum tawbire adagi chale do id sina khoi makhon mani moksa ba director masama oja makhon mani na dum tawbire okay oja makhon mani moksa bagi maming leba film am su oi ki ba du isei su yam phajaki bi se amni chale do id hari bisai adu ise hari bisai ningsing berke da mati amtang lang thok pelong bis chatle do aidi thamoi nunda mai gicing puduna chatle do aidi thamoi nunda mai gicing puduna chaklare wa mai gung lakanunda mutpasungam dana mai rise pamu banangi khanbada idom wana khangjare do
yam hazabi iche ni iche adu iche na ngasai iche ki horokhiba kasa jari bongi matang de chu takpi khre adu bo hojikti iche gi anauba family ha batare iche se karamba chahida luhongbi bano aduga iche gi family gi maram du khitang thambiu je I say 2000 da ai luhong to okay 2000 yam ngan adu 1999 da 99 da dum iche gi 99 si amaru ba chahi am oi gra ta chahi mo oi le ram ene sum tigat pada hoi aduga ai gi sanupa ani leire hum amana 12 tamjari adegi ani suba atombasina akhoi gi gari class 5 tam class 5 tam ade ibai maram du khitang thambiram ije ai gi husband si akhoi ma se thabakti ta hodre adubu ma akhoi gi AIR gi approved artist amani aba lyrics ki su adegi sei gi su hai tare ko sei sakpa gi su aduga mayek ki maruina hoi mayek ki su da mahak se yamna ai gi damakta yamna full support tawbiba ai gi nipani yamna phaba yamna social mind chen ba ibai gi ming su tak piro modu anga ani gi ming su kara tak piro hoi ibai gi ming na ko gi case imoluang hana kawe adu angang sing gi ming janupa ani na handuna imares kawe ani subana ras hai tare ras ai gi ming mana dine okay yumnak se ga yudani ise ibai gi yumnak khumuk cham oi du okay khumuk cham inau okay ibai gi ming khumuk cham inau ni aduga AIR imo hai ba aduga ko AIR gi approved artist maroina lyricist hai batare adu iche gi singing gi lam sida ibai masamak su mayek ibanina yam adum soidana encourage to biranguni support taronguni habi aduga ichi ibai na so dum mayek ka si iraga dum yumda dum sur paminar gi sei sakpa dum to biro kamai da bije anu bi sei mayam anu bai sei ma gi ko AIR gi ko record to gi ba anu bai sei ma sakpi sei Kau brucing sang ching dol duda thek na koi na hum liba malang ba kau brucing sang ching dol duda thek na koi na hum liba malang ba honang na urak parama pao honang bu urak tarasaktam tamlaro ningolgi napasida kau brucing sang sindol duda thek na koi na humliba malamba ya baza bijai ni che samang na tuin to bibani do samang kisu sei oi ba ibai na ibi ba ru ibai na music so pan bi bai tare animak se adu di yum da sei se adum tathok tasin tong na ra sei ano basing se adum pan ba or dong ma ri se se hoi yam pa la ga lei hojik su nam thok tri ba pa la ga di le ra ba ya no ai se gi family se yam musical family ne atu ga angang sing jo music ke lam da dum khaga dum yaw brain client to ko mai da wi se hoi janu pa han se ma di dum sei sei ma se pam jo teachers day gumba moi gi literary bit gumba da ya okay infectious sai tare ko family da pokpa pokpi ani ma isai gilam se da loi leram ni na angang sin so dum loi na yaw phatar jin da dum yaw bai tare ya no ai che ga makata na wari myam san ge do leri che de sei che ta ga do su leri adu che break macham ta lo je ki ko che okay break tam thon jara ke impact ni swimming tan lebi welcome back to Nagpur Pasi Manung Hutna Saturday night show ni adu ngasigi Saturday night show sigi show stopper virupa guest asina lamdam sigi sagnai ribi singer iche Sunita Nepram ni iche biraki mamang di iche di sei myam su ta khre wari su myam sa khre do iche dagi khoina khangjani mamana iche se dum polak padagi khogi u bose ngamakta bra sungang ngamakta bra duga khoin ta jabra 2009 da iche se Tamil Nadu da Madurai gi hospital nu chalaga successfully operation to budagi khoi mit kara ubang amme habi ta jab khara di leiki kamai to biri che dak se khoi ma hoina takpi badadi
ꯑꯩꯍꯥꯛꯅ ꯑꯩꯈꯣꯏ ꯁꯟ ꯁꯥꯟꯅ ꯆꯠꯄ ꯃꯇꯨꯡꯁꯦ ꯆꯠꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯁꯦ ꯎꯔꯛꯇꯕꯅꯤꯅ ꯍꯥꯏꯌꯦꯕ ꯑꯗꯩ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜꯆꯔꯒꯤ ꯔꯤꯖꯅꯦꯜ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯀꯣ ꯑꯗꯨꯗ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯃꯤꯠꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯀꯥꯟꯗ ꯑꯗꯨꯗ ꯑꯃꯨꯛ ꯈꯔ ꯎꯔꯕ ꯑꯣꯏꯁꯤꯗꯤ ꯇꯧꯍꯧꯗ꯭ꯔꯕ ꯑꯣꯏꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯁꯣꯛ 1999ꯁꯦ ꯑꯁꯤꯗꯩꯁꯤꯗ ꯊꯕꯛ ꯐꯪꯉꯕ ꯃꯇꯨꯡꯗ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯑꯩꯁꯦ ꯑꯗꯨꯗ ꯑꯣꯏ ꯊꯕꯛ ꯐꯪꯉꯕ ꯃꯇꯨꯡꯁꯤꯗ 99ꯁꯤꯗ ꯃꯗꯨꯔꯥꯏꯗ ꯆꯠꯂꯦ ꯃꯗꯨꯔꯥꯏꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯁ꯭ꯄꯦꯁꯦꯂꯤꯁ ꯃꯣꯏꯅ ꯃꯇꯝꯗꯨꯗ ꯕꯤꯗ꯭ꯌꯥ ꯂꯛꯁꯃꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤꯀꯣ ꯃꯥꯁꯤꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯋꯦ ꯀꯔꯤꯒꯤꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯈꯜꯂꯦ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯑꯩꯅ ꯍꯥꯟꯅ GTVꯒꯤ ꯋꯤꯟꯅꯔ ꯑꯣꯏꯈꯤꯕ ꯑꯗꯨꯗ ꯃꯥꯗꯤ GTVꯒꯤ ꯋꯤꯟꯅꯔ ꯑꯣꯏꯕꯗꯨꯅꯦꯅ ꯑꯩꯁꯦ ꯈꯜꯂꯦ ꯃꯥꯅ ꯈꯪꯉꯝꯃꯦꯕ ꯍꯣꯏ ꯈꯪꯉꯝꯃꯦꯕ ꯑꯗꯨ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ ꯑꯗꯩ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯤꯗ ꯃꯤꯗꯤ ꯄꯨꯡꯈꯥꯏ ꯑꯃꯗ ꯂꯣꯏꯁꯜꯂꯦ ꯑꯩꯗꯤ ꯇꯣꯉꯥꯟꯅ ꯃꯣꯏꯅ ꯁꯨꯝ ꯀꯔꯤ ꯐꯣꯔꯦꯟ ꯂꯣꯝꯗꯩꯔ ꯀꯩꯅꯣ ꯑꯥꯏ ꯁ꯭ꯄꯦꯁꯦꯂꯤꯁꯁꯦ ꯀꯧꯔꯒꯀꯣ ꯌꯥꯝ ꯄꯨꯡ 2ꯃꯨꯛ ꯆꯪꯅ ꯑꯩꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯕꯤꯌꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯃꯣꯏꯅ ꯍꯞꯇꯥꯃꯨꯛ ꯂꯩꯔ ꯃꯣꯏꯅ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯦꯛ ꯑꯗꯨꯝ ꯂꯥꯛꯑꯦ ꯐꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯍꯪꯉꯤꯗꯨꯒꯤ ꯃꯔꯝꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯑꯩꯁꯨ ꯈꯪꯗꯦꯕ ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯑꯣ ꯃꯣꯏ ꯗꯥꯛꯇꯔ ꯑꯣꯏꯕꯒꯤ ꯁꯨꯝ ꯆꯦꯛꯑꯞ ꯂꯥꯛꯄ ꯖꯥꯠꯅꯤ ꯁꯨꯝ ꯈꯟꯕ ꯑꯗꯩ ꯃꯣꯏꯗꯤ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯂꯥꯁꯇ ꯑꯁ ꯑꯩꯈꯣꯏꯅ ꯅꯪ ꯐꯕ ꯉꯥꯏꯔꯤꯕꯅꯤ ꯅꯪꯒꯤ ꯏꯁꯩ ꯑꯃꯇꯪ ꯑꯩꯈꯣꯏꯅ ꯇꯥꯍꯧꯒꯦꯅ ꯇꯧꯕꯅꯦꯅ ꯍꯥꯏꯔꯛꯑꯦꯀꯣ ꯑꯗꯩꯗꯤ ꯃꯣꯏꯅ ꯅꯣꯡꯃ ꯀꯩꯅꯣ ꯗꯥꯛꯇꯔ ꯃꯌꯥꯝ ꯑꯃꯒ ꯑꯗꯒꯤ ꯀꯔꯤ ꯅꯔꯁ ꯃꯌꯥꯝ ꯑꯃꯒ ꯃꯣꯏ ꯍꯣꯜ ꯑꯃꯗ ꯄꯨꯂꯞ ꯃꯣꯏꯁꯦ ꯀꯟꯐꯔꯦꯟꯁ ꯇꯧꯔꯦꯀꯣ ꯑꯗꯨꯗ ꯑꯩꯁꯦ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯑꯣꯏꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯈꯜꯂꯤ ꯀꯔꯤ ꯏꯁꯩꯅꯣ ꯑꯩꯅ ꯁꯛꯇꯣꯏꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯤꯀꯣ ꯑꯗꯩ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯁꯣꯛꯇꯤ ꯀꯥꯎꯔꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯕꯤꯟꯗ꯭ꯔ ꯑꯥꯁ꯭ꯔꯝꯁꯤꯗ ꯑꯩꯅ ꯀꯦꯝ ꯑꯃ ꯆꯠꯆꯔꯨꯏꯌꯦꯕꯀꯣ ꯃꯇꯝꯗꯨꯗ ꯑꯩꯅ 10 ꯂꯦꯡꯒ꯭ꯋꯦꯖꯁꯦ 10 ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯀꯩꯅꯣꯗꯨꯗ ꯆꯠꯄꯗꯨꯗ ꯃꯣꯏꯗ ꯇꯝꯕꯗꯨꯗ ꯌꯥꯎꯋꯦꯕ ꯌꯥꯎꯕꯁꯤꯗ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯥꯃꯤꯜꯒꯤ ꯑꯣꯏꯕ ꯇꯥꯃꯤꯜꯒꯤ ꯂꯣꯟꯗ ꯏꯁꯩ ꯑꯃ ꯑꯩꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯁꯦ ꯌꯥꯝꯅ ꯍꯩꯅꯤꯡꯅ ꯌꯥꯝꯅ ꯃꯗꯨ ꯏꯁꯩꯗꯣ ꯌꯥꯝ ꯐꯥꯅꯤꯡꯅ ꯐꯥꯔꯛꯑꯦꯕ ꯑꯃ ꯑꯗꯨꯏꯗꯨ ꯑꯩꯅ ꯃꯣꯏꯅ ꯁꯨꯝ ꯍꯥꯏꯕ ꯀꯩꯅꯣ ꯃꯗꯨꯔꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯗꯥꯛꯇꯔ ꯃꯌꯥꯝꯁꯤꯅ ꯁꯛꯎꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯑꯦ ꯑꯗꯨ ꯃꯣꯏꯁꯤꯅ ꯄꯦꯟꯃꯟꯈꯤꯗꯅ ꯃꯇꯝꯗꯨꯗꯗꯤ ꯃꯣꯏꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯔꯃꯣꯅꯤꯌꯝꯒ ꯑꯝꯇ ꯂꯩꯔꯝꯄꯣꯠꯇꯦ ꯑꯩꯈꯣꯏ ꯒꯤꯇꯔ ꯑꯃꯒ ꯄꯥꯔꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯑꯃ ꯖꯦꯡ ꯀꯣꯔꯠ ꯊꯥꯗꯔꯒ ꯑꯗꯨꯝ ꯇꯧꯕꯤꯗꯨꯅꯦꯕ ꯑꯗꯩ ꯃꯣꯏꯅ ꯑꯃꯒ ꯁꯛꯎ ꯍꯥꯏꯔ ꯑꯩꯅ ꯑꯃꯗꯨꯗꯤ ꯑꯩꯅ ꯑꯁ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯩꯒꯤ ꯏꯃꯥ ꯂꯣꯟꯁꯦ ꯑꯃꯈꯛꯇꯪ ꯁꯛꯑꯝꯒꯦꯅ ꯑꯩꯁꯦ ꯕꯁꯟꯇꯒꯤ ꯃꯄꯥꯎꯁꯦ ꯁꯛꯑꯝꯃꯦꯕ ꯑꯗꯣ ꯃꯣꯏꯅ ꯄꯦꯟꯕꯤꯗꯅ ꯌꯥꯝ ꯍꯔꯥꯎꯍꯧꯋꯤ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯦ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯑꯥꯏ ꯁꯥꯏꯠꯁꯦ ꯑꯗꯨꯝ ꯎꯔꯦ ꯍꯥꯟꯅꯗꯤ ꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯀꯦꯇ꯭ꯔꯦꯛꯁꯤꯅ ꯈꯨꯝꯖꯤꯜꯂꯒ ꯑꯣꯏꯁꯦ ꯂꯩꯔꯝꯕꯅꯤꯅ ꯁꯨꯝ ꯁꯥꯏꯠꯇ ꯂꯩꯕꯁꯦ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦ ꯈꯔ ꯑꯗꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯅꯛꯄꯈꯩꯗꯤ ꯐꯖꯅ ꯑꯗꯨꯝ ꯎ ꯉꯝꯃꯦꯕ ꯍꯣꯏ ꯑꯀꯨꯞꯄꯗꯤ ꯎꯕ ꯉꯝꯗ꯭ꯔꯦ ꯑꯀꯨꯞꯄꯗꯤ ꯎ ꯉꯝꯗ꯭ꯔꯦ ꯈꯔ ꯆꯥꯎꯕ ꯄꯣꯠꯁꯤꯡꯁꯤ ꯑꯗꯨꯝ ꯎꯕ ꯍꯣꯏ ꯑꯆꯧꯕꯁꯤ ꯉꯝꯃꯦ ꯍꯣꯏ ꯑꯗꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯂꯥꯌꯦꯡꯕ ꯆꯠꯄꯗ ꯗꯣꯛꯇꯔ ꯅꯔꯁ ꯃꯌꯥꯝꯅ ꯁꯍꯟꯈꯤꯕ ꯃꯈꯣꯏꯒꯤ ꯃꯔꯣꯜ ꯍꯥꯏꯇꯥꯔꯦ ꯇꯥꯃꯤꯜ ꯃꯔꯣꯟꯒꯤ ꯏꯁꯩꯗꯨꯗꯤ ꯅꯤꯡꯁꯤꯡꯈꯤꯕ꯭ꯔꯥ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯔ ꯌꯦꯡꯖꯔꯛꯀꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯒꯦꯀꯣ जन्मकारिणि भारतम् कर्ममेदिनि भारतम् जन्मकारिणि भारतम् कर्ममेदिनि भारतम् नम्मलाम जनकोरितन् अम्मयागिय भारतम् नम्मलाम जनकोरितन् अम्मयागिय भारतम् जन्मकारिणि भारतम् कर्ममेदिनि भारतम् ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯏꯆꯦ ꯑꯗꯣ ꯏꯆꯦ
ichi na matam tu da haitare 1999 2000 gi early 20 adai sida ichi gi isai da concert mafam ji isai ne ichi ne isai bu select tar gadi mayam yam na harau na pam na yengna bai haitare isai isai sing se ado hojikan adum ba concert sing ji na hang ata ngai rabni na han jing di yam na invite tawrgo di chale tawdra di chati habi isen budi takpiri adu matam tu da yam pam na mayam na tanagi bi isai sing gi manung da haitare ko je koi gi sai gi isi gi film mayam sing manung da koi thawal mi chana ken khibada ken khrabada adugi ai punsigi isai ai punsigi surana yam phaja isai amala hi je adu matem sakpira mi se yam phaja bi sei se isi gi sei mek sida ai gi punsi gi sei ai gi punsi gi sur na takpiri ado isi gi punsi da haitare taseng ba isi gi punsi sida isei amadi sur se karai phaw maru oi isei se leram dragadi isi se kamai tarong mani ga khan bi kari thambi dingi yamna maru oi ba haitare ai gi punsi sida isei ha ba se leram dradi ai kamai na hingdu no ai khangdi domta kari gi no ha ba da sei sina ai gi awaba khuding mak se isai sina aina isai sing ngang ga heta ai gi awaba se adum kakthokcha buining ha aduna ai gi punsi sida sei sina ai gi punsi gi sur ai gi punsi gi sei hai se asi yam ju chana yen yam chana mai yam ju phangre film sida okay adu ichi gi life sida isai gi lam sida hai tare ichi na phangki ba achievement sing maru oi bi sen lingsing bada kari achievement sing lebi khre che achievement sing asai di mamang da loina ya khara di dum hai gre adu natabadadi kari hai tare akoi radio gi su leire na adegi tv gi su leire okay radio tv gi koi approve artist de huji ayak se kano kari bihai gi bihai grade ke ai adum kano tawjare bihai grade ta dum jare huji okay vocal gida okay adu ise radio gi su sei mayam sakpiri huji se aduna radio gi sei mayam su manung da mayam nyam pamna bi sei sing hai tar gadi koi gi oja ngairangom sarachandra gi mayekta kana gi khalaga hinglu khini hai base top 10 su ta top 10 hoy adu matem da sakjaraki hoy hai bi se sakbi se kanagi khallaga hinglukini kanagi khallaga hinglukini nangna chathaba lambi duda asagi pamel su kang silagle sagat luba manglang su kai khare kanagi khallaga hinglukini yam baza bi sei ni che ado je akhoi gi manipur gi sei se hai tare
ꯃꯄꯥꯟꯒꯤ ꯂꯝꯗ ꯏꯆꯦꯅ ꯑꯩꯈꯣꯏ ꯖꯤ ꯇꯤ ꯚꯤ ꯁꯥꯔꯦꯒꯃꯥꯗ ꯌꯥꯎꯔꯨꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯤ ꯂꯣꯟꯗ ꯁꯛꯇꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯂꯣꯟꯒꯤ ꯏꯁꯩꯁꯤꯡꯁꯦ ꯃꯄꯥꯟꯒꯤ ꯂꯝꯗ ꯈꯪꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯏꯆꯦ ꯀꯔꯤ ꯏꯆꯦꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯍꯟꯅꯤꯡꯕ ꯇꯧꯕ ꯌꯥꯏꯅ ꯈꯟꯖꯕꯁꯦ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯆꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯖꯤ ꯇꯤ ꯚꯤ ꯆꯠꯂꯨꯕꯒꯤ ꯃꯇꯝꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯑꯣꯏꯕ ꯐꯣꯛꯀꯤ ꯑꯣꯏꯕ ꯂꯣꯟꯒꯤ ꯏꯁꯩꯁꯦ ꯑꯩ ꯁꯛꯆꯩ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯔꯥꯎꯟꯁꯤꯗ ꯑꯗꯨ ꯀꯅꯥꯒꯤ ꯏꯁꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯖꯃꯨꯅꯥꯒꯤ ꯈꯣꯌꯨꯝꯒꯨꯝꯅ ꯁꯛꯂꯣꯠꯄ ꯍꯥꯏꯕ ꯏꯁꯩꯁꯦ ꯁꯤ ꯁꯛꯄ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯔꯣꯟꯁꯦ ꯈꯪꯗ꯭ꯔꯒꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯥꯝꯅ ꯑꯦꯇꯦꯟꯁꯟ ꯑꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤ ꯍꯥꯏꯕ ꯇꯥꯕꯤ ꯍꯥꯏꯕ ꯑꯗꯨꯒ ꯍꯪꯉꯤ ꯀꯔꯤ ꯏꯁꯩꯅꯣ ꯍꯥꯏꯅ ꯍꯪꯉꯤꯀꯣ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯏꯁꯩꯅꯤ ꯐꯤꯂꯝ ꯏꯁꯩꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯦ ꯀꯩꯅꯣ ꯁꯥꯐꯕꯤ ꯁꯥꯐꯕꯤꯒꯤ ꯑꯩꯈꯣꯏ ꯈꯣꯏꯃꯨꯟꯅ ꯁꯛꯂꯣꯠꯄ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯅꯣꯏꯒꯤ ꯏꯁꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯥꯝꯅꯁꯨ ꯂꯩ ꯈꯣꯠꯇꯅ ꯀꯌꯥꯝ ꯇꯧꯏ ꯀꯃꯥꯏꯅ ꯇꯧꯅ ꯊꯦꯛꯄꯣꯏ ꯃꯣꯏꯁꯨ ꯇꯥꯕꯗꯁꯨ ꯈꯪꯕꯖꯥꯠꯅꯦꯕ ꯑꯩꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯐꯣꯛ ꯑꯩꯈꯣꯏ ꯄꯨꯔꯥ ꯐꯣꯛ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯐꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨ ꯐꯣꯛ ꯈꯔ ꯆꯪꯉꯦꯅ ꯍꯥꯏꯕ ꯑꯣꯀꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯁꯥꯔꯦꯒꯃꯥꯒꯤꯁꯤꯗ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯏꯆꯦꯅ ꯁꯛꯈꯤꯕ ꯍꯣꯏ ꯁꯛꯈꯤꯑꯕ ꯑꯣꯀꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯁꯥꯐꯤ ꯐꯤꯂꯝꯒꯤ ꯏꯁꯩꯁꯦ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯏꯆꯦ ꯍꯣꯏ ꯃꯇꯦꯛ ꯑꯃꯗꯤ ꯍꯣꯏ Khoyumgumna saklotpa Nongthombam chikmangba Hathanglen loyumba Hamanja pamuba Khoyumgumna saklotpa Nongthombam chikmangba Hathanglen loyumba Hamanja pamuba ꯌꯥꯝ ꯐꯖꯩ ꯏꯆꯦꯅ ꯃꯇꯝꯗꯨꯗ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯁꯥꯔꯦꯒꯃꯥꯒꯤ ꯏꯆꯦꯅ ꯀꯝꯄꯤꯠ ꯇꯧꯕ ꯃꯇꯝꯁꯦ ꯁꯤ ꯃꯇꯝꯁꯤꯗꯗꯤ ꯏꯁꯩꯁꯤꯡꯁꯦ ꯂꯣꯏꯅ ꯏꯁꯥꯒꯤ ꯄꯥꯝꯖꯕ ꯂꯣꯟꯗ ꯁꯛꯆꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤ ꯏꯆꯦ ꯀꯩꯅꯣꯗꯤ ꯏꯆꯦꯅ ꯐꯥꯏꯅꯦꯜ ꯔꯥꯎꯟꯗ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃ ꯆꯝꯕꯅꯤ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃꯈꯛꯇꯪ ꯁꯛꯑꯦ ꯑꯇꯩꯅ ꯑꯩꯈꯣꯏ ꯍꯤꯟꯗꯤ ꯏꯁꯩ ꯉꯥꯛꯇ ꯑꯣꯏꯈꯤꯕ ꯑꯣꯀꯦ ꯑꯔꯣꯏꯕ ꯐꯥꯏꯅꯦꯜ ꯔꯥꯎꯟꯁꯤꯗꯗꯤ ꯏꯁꯥꯒꯤ ꯏꯁꯩ ꯑꯃ ꯁꯛꯄꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯈꯤ ꯑꯩꯅꯁꯨ ꯁꯛꯆꯒꯦꯅ ꯈꯟꯖꯩ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯑꯗꯣ ꯏꯁꯥꯒꯤ ꯏꯁꯩ ꯑꯃ ꯍꯥꯏꯗꯤ ꯁꯛꯑꯒ ꯃꯌꯥꯝꯗ ꯇꯥꯍꯜꯂꯝꯕꯁꯦ ꯑꯗꯨ ꯏꯆꯦ ꯏꯆꯦꯒꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯏꯆꯦꯅꯁꯨ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯅꯧꯕ ꯅꯍꯥꯁꯤꯡꯅ ꯂꯣꯏꯅ ꯁ꯭ꯇꯦꯖꯁꯤꯡ ꯁꯛꯑꯒ ꯂꯩꯌꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯕꯨ ꯏꯆꯦꯒ ꯂꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯗ ꯑꯣꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯅꯧꯕ ꯊꯣꯛꯂꯤꯕ ꯁꯤꯡꯒꯔꯁꯤꯡꯗ ꯑꯣꯏꯕ ꯌꯥꯏ ꯍꯥꯟꯅꯒꯤ ꯁꯤꯡꯒꯔꯁꯤꯡ ꯑꯣꯏꯕ ꯌꯥꯏ ꯏꯆꯦꯒꯤ ꯃꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯡꯒꯔꯁꯤꯡꯒꯤ ꯃꯔꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯩꯁꯛꯄꯤꯁꯤꯡꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤ ꯏꯆꯦꯒꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯁꯩꯁꯛꯄꯁꯤꯡꯁꯤꯒꯤ ꯃꯔꯝꯁꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯂꯥꯡꯕ ꯈꯣꯠꯄꯁꯤ ꯀꯌꯥ ꯆꯠꯅꯗ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯥꯡꯕ ꯈꯣꯠꯄ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯋꯦꯁꯇꯔꯟ ꯑꯣꯏꯕ ꯈꯤꯇꯪ ꯋꯦꯁꯇꯔꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯆꯠꯅꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯄ ꯁꯛꯇ꯭ꯔꯦꯀ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯕꯒꯗꯤ ꯊꯣꯏꯅ ꯂꯩꯖꯗꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯆꯩ ꯑꯣꯀꯦ ꯑꯗꯨ ꯏꯆꯦꯒꯤ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏ ꯁꯥꯕ ꯐꯤꯂꯝꯗꯨ ꯗꯦꯕꯗꯥꯁ ꯐꯤꯂꯝ ꯑꯣꯏꯕꯅꯤꯅ ꯏꯁꯩꯗꯨꯁꯨ ꯈꯤꯇꯪ ꯑꯗꯨꯝꯕ ꯁ꯭ꯇꯥꯏꯜꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯏꯁꯩꯁꯤ ꯑꯩꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯟꯗꯥꯅ ꯑꯗꯨꯒꯤ ꯏꯁꯩꯁꯤ ꯃꯇꯝꯗꯨꯗ ꯁꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯗꯦꯕꯗꯥꯁꯀꯤ ꯐꯤꯂꯝꯁꯤꯗ ꯁꯛꯄꯁꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯑꯦꯛꯇꯨꯗꯤ ꯑꯩꯁꯨ ꯎꯗ꯭ꯔꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤꯒꯤ ꯃꯇꯥꯡꯗ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯅ ꯁꯛꯀꯗꯧꯕ ꯏꯁꯩꯅꯤ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯋꯥꯈꯜꯁꯤꯗ ꯖꯒꯣꯏ ꯁꯥꯕꯁꯤ ꯌꯥꯝꯅ ꯏꯪꯕꯁꯨ ꯅꯠꯇ꯭ꯔꯦꯀꯣ ꯁꯥꯔꯤꯁꯦ ꯖꯒꯣꯏꯁꯦ ꯈꯔ ꯑꯔꯥꯡꯕꯅꯤꯀꯣ ꯑꯗꯣ ꯈꯤꯇꯪ ꯋꯥꯈꯜꯁꯤꯗ ꯆꯤꯡꯁꯤꯜꯂꯒ ꯑꯗꯨꯝ ꯚꯥꯞꯅ ꯆꯤꯡꯁꯤꯜꯂꯒ ꯑꯗꯨꯝ ꯁꯛꯆꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯗꯦꯕꯗꯥꯁꯀꯤ ꯏꯁꯩꯁꯦ ꯑꯗꯨ ꯏꯆꯦ ꯍꯧꯖꯤꯛꯁꯨ ꯉꯥꯏꯍꯥꯛꯇꯪ ꯚꯥꯞꯅ ꯍꯣꯏ ꯃꯇꯦꯛ ꯑꯃ ꯆꯤꯡꯁꯤꯟꯖꯔꯒ ꯑꯩ ꯃꯌꯥꯝ ꯁꯛꯆꯔꯛꯀꯦ ꯑꯩꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯟꯗ
ꯅꯨꯡꯁꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯟꯗ ꯅꯨꯡꯁꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯨ ꯊꯃꯣꯏꯅ ꯈꯪꯁꯅꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯨ ꯊꯃꯣꯏꯅ ꯈꯪꯁꯅꯨ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯑꯩ ꯏꯁꯩ ꯁꯛꯄꯤꯅꯤ ꯑꯩ ꯅꯪꯒꯤ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯑꯩ ꯏꯁꯩ ꯁꯛꯄꯤꯅꯤ ꯑꯩ ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ ꯌꯥꯎꯁꯤꯃꯇꯪ ꯊꯛꯂꯈꯣ ꯌꯥꯎꯁꯤꯃꯇꯪ ꯊꯛꯂꯈꯣ ꯑꯩꯒꯤ ꯊꯃꯣꯏ ꯊꯣꯡꯖꯤꯟꯗ ꯅꯨꯡꯁꯤ ꯑꯇꯤꯊꯤ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ ꯌꯥꯝ ꯐꯖꯕ ꯏꯁꯩꯅꯤ ꯏꯆꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨ ꯏꯆꯦ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ Saturday night ꯁꯣꯒꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯥꯡꯀꯛ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯤꯛ ꯐꯥꯏꯌꯔ ꯔꯥꯎꯟ ꯍꯥꯏꯗꯅ ꯑꯩꯅ ꯀꯣꯏꯁꯟꯁꯦ ꯊꯨꯅ ꯍꯪꯉꯛꯄ ꯏꯆꯦꯅꯁꯨ ꯊꯨꯅ ꯀꯨꯝꯕ ꯋꯥꯈꯜꯒ ꯈꯟꯗꯕꯤꯗ ꯑꯗꯨꯝꯕꯒꯤ ꯔꯥꯎꯟ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯆꯨꯝꯕ ꯂꯥꯟꯕ ꯅꯠꯇꯕꯤꯗ ꯁꯨꯝ ꯊꯨꯅ ꯈꯨꯝꯅꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯒꯦꯝꯒꯤ ꯇꯥꯏꯞꯅꯤꯀꯣ ꯏꯆꯦ ꯁꯤꯗ ꯆꯨꯝꯕ ꯂꯥꯟꯕ ꯀꯩꯝ ꯂꯩꯇꯦ ꯑꯗꯣ ꯏꯆꯦꯗ ꯑꯗꯨꯒꯤ ꯀꯣꯏꯁꯟ ꯈꯔ ꯍꯪꯖꯔꯛꯀꯦꯀꯣ ꯏꯆꯦ ꯀ꯭ꯋꯤꯛ ꯐꯥꯏꯌꯔ ꯊꯨꯅ ꯍꯪꯕꯒꯤ ꯀꯣꯏꯁꯟ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯑꯣꯜ ꯇꯥꯏꯝ ꯐꯦꯚꯣꯔꯥꯏꯠ ꯁꯣꯡ ꯍꯥꯏꯇꯥꯔꯦ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯄꯥꯝꯃꯒ ꯂꯩꯕ ꯏꯁꯩꯁꯦ ꯀꯔꯤ ꯑꯣꯏꯕꯤ ꯕꯁꯟꯇꯤ ꯃꯄꯥꯎꯁꯦ ꯑꯣꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯁꯤꯡꯒꯔ ꯃꯌꯥꯝ ꯂꯥꯛꯏꯁꯤ ꯏꯆꯦꯁꯨ ꯑꯗꯨꯝ ꯇꯥꯕꯤꯔꯝꯒꯅꯤ ꯁꯤꯗꯒꯤ ꯏꯆꯦꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯁꯤꯡꯒꯔ ꯍꯥꯏꯔꯒꯗꯤ ꯀꯅꯥ ꯑꯣꯏ ꯏꯆꯦ ꯑꯩꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦ ꯂꯣꯏꯅ ꯄꯥꯝꯃꯦ ꯑꯣꯀꯦ ꯏꯆꯦ ꯑꯩ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕ ꯃꯇꯝꯗ ꯏꯆꯦꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯥꯛꯀꯦꯗꯣ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯑꯍꯥꯟꯕꯁꯦ ꯃꯉꯥꯜ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯏꯆꯦꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯃꯉꯥꯜ ꯍꯥꯏꯕꯁꯦ ꯌꯥꯝ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯏꯕꯗꯤ ꯍꯩꯇ꯭ꯔꯦ ꯍꯥꯏꯗꯣꯛꯄ ꯍꯩꯇ꯭ꯔꯦ ꯐꯤꯜꯗꯤ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯐꯤꯜꯗꯤ ꯃꯉꯥꯜ ꯍꯥꯏꯕꯁꯦ ꯌꯥꯝ ꯉꯥꯟꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯑꯗꯨꯒꯤ ꯀꯔꯤ ꯍꯩꯇ꯭ꯔꯦ ꯏꯆꯦꯒꯤ ꯐꯤꯂꯝ ꯃꯃꯤꯡꯁꯨ ꯑꯣꯏꯗꯣꯏꯅꯤ ꯏꯆꯦꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯐꯤꯂꯝ ꯑꯣꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯔꯁꯤꯗꯤ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯀꯔꯤ ꯐꯥꯎꯕꯤ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕꯅꯤ ꯍꯥꯏꯕꯗꯤ ꯃꯝꯃꯕꯁꯨ ꯑꯗꯨꯝ ꯃꯉꯥꯜꯗꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯒꯗ꯭ꯔꯥ ꯇꯧꯕ ꯌꯥꯏ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯑꯣꯀꯦ ꯊꯋꯥꯟꯃꯤꯆꯥꯛ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯗꯗꯤ ꯀꯔꯤ ꯐꯤꯜ ꯇꯧꯕꯤ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗ ꯊꯋꯥꯟꯃꯤꯆꯥꯛ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯔꯪ ꯂꯪꯕ ꯑꯗꯨꯒꯨꯝꯕ ꯒꯤ ꯋꯥꯈꯜꯗ ꯑꯩ ꯐꯤꯜ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯆꯠꯅꯔꯦꯅ ꯌꯥꯝ ꯍꯥꯏ ꯑꯗꯨꯅ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯆꯠꯅꯕꯒꯤ ꯅꯠꯇ꯭ꯔꯒ IELTS ꯆꯠꯅꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯏꯆꯦꯗ ꯀꯔꯤ ꯐꯤꯜ ꯇꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯕꯟꯒꯨꯝꯕ ꯌꯥꯝ ꯇꯧꯒꯜꯂꯦ ꯄꯨꯡ 24ꯒꯤ ꯅꯠꯇ꯭ꯔꯒ ꯄꯨꯡ 19ꯒꯤ ꯁꯠ ꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯇꯥꯕꯗ ꯏꯆꯦ ꯀꯔꯤ ꯐꯤꯜ ꯇꯧꯕꯤ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯏ ꯏꯁꯥꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ ꯑꯗꯨꯝ ꯑꯣꯀꯦ ꯃꯊꯪꯁꯤ ꯋꯥꯍꯪ ꯍꯪꯕꯤꯌꯨꯀꯣ ꯏꯆꯦ ꯃꯤꯑꯣꯏ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯏꯆꯦꯅ ꯋꯥꯍꯪ ꯑꯃ ꯍꯪꯕꯤꯌꯨ ꯑꯣꯀꯦ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯗ ꯀꯔꯤ ꯋꯥꯍꯪ ꯍꯪꯕꯤꯅꯤ ꯋꯥꯍꯪ ꯑꯃ ꯍꯦꯛꯇ ꯍꯪꯕꯤꯕ ꯌꯥꯏ ꯏꯆꯝ ꯆꯝ ꯀꯔꯤ ꯍꯪꯁꯤꯒꯦ ꯀꯔꯤ ꯍꯪꯅꯤ ꯏꯁꯩꯒ ꯃꯔꯤ ꯂꯩꯅꯕ ꯍꯪꯕꯁꯨ ꯌꯥꯔꯦ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜꯒꯤ ꯃꯔꯝꯗ ꯍꯪꯕꯁꯨ ꯍꯣꯏ ꯑꯣꯖꯥꯒꯤ ꯈꯣꯟꯖꯦꯜ ꯍꯧꯖꯤꯛ ꯀꯝꯗꯧꯕꯤꯔꯤꯕꯒꯦ ꯀꯝꯗꯧꯕꯤꯔꯤꯕꯒꯦ ꯑꯣꯀꯦ ꯏꯆꯦꯒꯁꯨ ꯑꯗꯨꯝ ꯄꯨꯟꯅ ꯁ꯭ꯇꯦꯖꯇ ꯍꯦꯛ ꯊꯣꯡꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯟꯗꯥꯀꯤꯅꯤ ꯇꯈꯦꯜꯂꯝꯗꯗꯤ ꯀꯔꯤ ꯋꯥꯍꯪ ꯍꯪꯕꯤꯅꯤꯡꯉꯤ ꯃꯟꯗꯥꯀꯤꯅꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯕꯒꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯀꯔꯤ ꯋꯥꯍꯪ ꯍꯪꯕꯤꯅꯤꯡꯉꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯍꯪꯅꯤꯡꯉꯤꯁꯦ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝꯁꯤꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯕꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ ꯃꯊꯪꯁꯦ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯏꯊꯣꯛ ꯇꯥꯔꯒꯗꯤ ꯑꯣꯇꯣꯕꯥꯏꯑꯣꯒ꯭ꯔꯥꯐꯤ ꯑꯣꯏꯅ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯒꯤ ꯂꯥꯏꯔꯤꯛ ꯃꯃꯤꯡꯁꯦ ꯀꯔꯤ ꯍꯥꯏꯅꯒ ꯊꯣꯟꯕꯤꯅꯤꯡꯉꯤ ꯑꯗꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯏꯆꯦꯅ ꯏꯖꯗꯣꯏꯅꯤ ꯏꯆꯦꯅ ꯏꯖꯕ ꯂꯥꯏꯔꯤꯛ ꯑꯣꯏꯗꯣꯏꯅꯤ ꯏꯆꯦꯅ ꯏꯆꯦꯒꯤ ꯃꯔꯝꯗ ꯏꯖꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯥꯏꯔꯤꯛ ꯃꯃꯤꯡꯁꯦ ꯃꯃꯤꯡ ꯑꯃ ꯄꯤꯕꯤꯌꯨ ꯏꯆꯦ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯁꯨꯝꯅ ꯁꯨꯝ ꯃꯝꯗꯨꯅ ꯂꯣꯏꯁꯤꯜꯂꯒꯗ꯭ꯔꯥ ꯄꯨꯟꯁꯤꯁꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯑꯁꯨꯝꯅ ꯁꯨꯝ ꯃꯝꯂꯒ ꯂꯣꯏꯁꯤꯜꯂꯒꯗ꯭ꯔꯥ ꯄꯨꯟꯁꯤ ꯌꯥꯝ ꯐꯖꯕ ꯇꯥꯏꯇꯜꯅꯤ ꯏꯆꯦ ꯏꯆꯦ ꯃꯊꯪꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯆꯦꯗ ꯏꯆꯦꯒꯤ ꯐꯦꯚꯔꯦꯠ ꯁꯤꯡꯒꯤꯡ ꯇꯤꯞ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯚꯣꯀꯜ ꯇꯤꯞ ꯍꯥꯏꯕ ꯇꯥꯔꯦ ꯈꯣꯟꯖꯦꯜꯁꯦ ꯐꯖꯅ ꯁꯛꯅꯕ ꯐꯖꯅ ꯁꯛꯇꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥ ꯒꯨꯔꯨꯅ ꯄꯤꯔꯝꯕ ꯇꯤꯞ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥꯅꯁꯨ ꯏꯆꯦꯅꯁꯨ ꯑꯇꯣꯞꯄ ꯍꯧꯔꯛꯏꯕ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯄꯤꯕ ꯌꯥꯏꯅ ꯈꯟꯖꯕ ꯑꯦꯅꯤ ꯁꯤꯡꯒꯤꯡ ꯚꯣꯀꯜ ꯇꯤꯞ ꯑꯃꯈꯛꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤ
kay haitare gari tautar gadi fazana sakpada nuaini kay haina khungone aina hona bagi haigadra hona borom da hona borom da oina pusanjarage okay kana hona view adagi oja guru bu isor makni khallaga matam khuding makta oja bu guru bu kuram view koi isada isagi thamoi sida oja guru bu dum ningjang dana lei view ko de hona basi makan kan hona view hona basi ma lepe adre aduga oja guru kau biya de oja guru kau biya de habasina aise wahai su karai jada ban ke sikai de je wahai koi ngang thok chaba hijatra ga su ise ne hek saktor pada de mayek seng na tholai se ni je ise matam so puloi lo selak pasida ise na pamjaba ise ama khatang la to piram ise aise akhoi mitai mayek ki haitare ko sai amtang mate khatang ai tamadi adum haujare hojik se aina mitai gi sai se am pamjaba haitare marak te satlaga mate amdang sakjaramge asoiba kya yaw so adum ngakpi gani mayamna nongkhong koyu pari ani nongkhong koyu pari ani hana thungba ichaduda ipagi phambal sinnaramge nongkhong koyu pari ani nongkhong koyu pari ani hana thungba ichaduda ipagi phambal sinnaramge nongkhong koyu pari ani laune laune nungsiba pari laune laune nungsiba pari ipagi phambal sinnaramge nongkhong koyu pari ani ayam di phajade mate khatang saklaga yam phajai yam nungai ise ne ise sakpi base tu loi chung ya ta ise sakki be sei mayam se yam phajai yam ngai ise ngasi ise gi chilab matam da gi ha kai thok piraga ngasi gi Saturday night show the link bir turang ngasi tharom sibu thawai happy khiba amadi mapung phan bi tamakta lo sala pasari ise bo amuka na thaga chok punuk chari ro ise tung da na da yektana nungai na live view ro ise mayam su sakpi rakho ha bagi wish ise de pizza ge ise thank you so much da lo sala pasidi ligla gi makai de gi yam sam khodo lamatang this is ligla time handaki ligla gi koi Christmas naksala polo na Christmas ki special gift amatang ise da khodo tum ise adum phambi ise adum tham jaragi ise thank you so much thank you Masih dengan segi Saturday night show kita orang ngasih edition nasi keram tahu ibu ya kau tekan berpi agak ni kau email ID di impacttvnews@gmail.com natraka kau Facebook page www.facebook.com/impacttvmanipur da join tahu berka comment nama di feedback tahu berpi agak ni. Well, ladies and gentlemen, thank you so much for joining us from the other side of the screen. Until next time, this is Raj Nongthombam signing off. Kurumjari.